Mayam Boham to the Canadian Taram Luxury, as is Mayam without the Pudu Luxury movie Sigmamina, Arjun, son of vyjayanthi. Movie Sida Todo Hentona, Sectum Laliba Singimarakta, Nandamuri, Kalyan Ram, Sai Manjrekar, Vyjayanthi, Sohail Khan, Asina Chingmani. Movie Sigi releasing date na 18 April 2025 ni, director na Pradeep Chilukuri. Movie Sigi Waliba Matamda, Karigumba Soikivalan Kivayava Taragaso, Mayam Ngapidama, Wafamasi Thagatchari. Movie Sigi Horopa de Koina, vyjayanthi Koba, police officer Amabu Upafangli. Mausu Jungle to the Kanagumba Gunda Karaka, Puna China Duna, no Mikana to the Levigimo, as a Queen Upafangli, Matugi Matakta, Makala Minava, Police Singaduna, Jungle Dugi, Mapata, Mahapong, either Levigimo, as a Queen Upafangli. Madugi Matangi and the Queen Upafangli Vase, Arjun Hariba Nangasibu Upafangli. The same Habitaragati, vyjayanthi, Havidi, Mahaki, Mamagi, Badi Tavani, Maramaduna Mahakso, Mama Unavita Makta, Jungle to the Mama Unapalaki. Arjun Hariban Pamasas and Mahaki, Mamagi Badi say, Sahi Kudingi celebrate Tona Lakivani. Maramaduna Mahangasisu, Mahaki, Mamagi Badi celebrate Tona Vedamukta, Maki Mapaga Luinana, Maki Mamana posting Tariba Jagadra Laki. Madini Mahamadura, Prakaskova, police officer Ramana, Arjun Amasum Mahaki, Mapatabu, Jungle to Chambada Tinglame. Prakasna Harivasi, Karigumba, Jungle to Chambatagadi, Mapamadura, Gunda Kamarusula Riverina, Nakogi Hawaii Mangbaye, Maramaduna Kogi Namado Mapamasida Oinanga Yuhaduna, Mahana, Arjun Amasum Mapatura Hirami. Somnakana, Gunda Singaduna, vyjayanthi no Wina Kapaki, Amasum, Guda Singaduna Kaplakano Maruaduna, vyjayanthi the Pan Batagi, vyjayanthi Susoki, Tobudu, Mahak Hanbaliki, Masu Gunda Singadu, no Wina Kaptaladuna, Mafamadula Gunda Singadu, Anamana, Luin Hatoklame. Masu Mafamadrigi Nathor Nabahone, Nathor Nabahona Pakmatamatuda, Masu Sola Vanina, Ma Mafamaduda Toromaro on Taraklatuna, Mafamadula Riba, Leko Madura Silame. Leko Madura Salabanina, Mahaki Pivamasi, Hanadiki Suhena, Pivam Sada Bahabedawere. Aduga Mahakaluina Dralakiba Mahaki, Police Singaduna, Mahapu Asamasum Tiba Horoke, Adabo, Jangaladu, Sukpana Heladuna, Mafam Kalaida Tasinduna Ladibano Havasi, Mahaki Police Officer Singaduna, Tirubada Pangdaba Habedawere. Somakandra vyjayanthi Su, Hingadra Natakla Sigara Havagi Wakalon Silagli, Maramde, Asuk Chokrava, Asuk Sukrava Jangalasida, Matau Kalamna Mahapu, Mahaki Misingaduna, TV Rectoribano Havasini, Aduga Mahaki Pivamasi Hausi, Lingam Sangamdana Lera Vanina, Upare Habitu Suere. Madigi Mafamaduri Kankamdana, Kul Amalatuna, vyjayanthi Kuladabu Tabla of Paiki, Aduga, Madugi Kudasi, Kanai Kuno Habitaragadi at the Kanamta Yuramdre, Mahaki Machanapa, Arjun Yodru Leramle, Arjun Mahaki Mama the Suklava Jangaladura, Kuti Tiduna, Mahaki Mamagi Hawaii the Bukanjaki, Matosuna Mafamadura, Mahaki Policing at the Tomda Latuna, vyjayanthi, Mathoi Kanavita Mata Hospital Tamna Budra Jalami. Aduga Somna Kandana Quina, Sinama the Wufangli Vasi, Nawab Amasung Patan Hariban the Pasi Wufangli, Makoini Sayamna, Papa, Gundang Aktani. Matanga Sidagi Queen Kangmangam Livasi, Nawab Amasung Patanasi, Yang Nava Uri, Aduga, Nawab the Patan Buhana Vidamuta, Patangi Masa Ani Dubo, Kinepto Duna Mahaki Mayumda Budra Lami. Patan Su Mahaki Masadu Park Ravanina, Mahaki Machadu Git Hawaii Kanavitamuta, Masu Nawaki Mayumda Laki. Nawab Supatan Bu Urubamatamda Yam Harauki Malamdi, Masu Patan Buharpa Fangarini Kanduna Harauki Bani. Madigli Nawaki missing Adana Patan Bu Mapamadru Leriva, Yamluba, Guama the Haptalame, Amasung Patan Su Mahak, Mahaki Masagi Tawai the Bukanjara with the Haduna Mahakso, Guadru Asumasung Kuntava Duyaki, Guadugi Manunda, Nawab Kimika Maruna, Patan Buhaka Taping Idol Leribini, Aduga, Patanda, Nawab Nahaklivasi, Karigumba Nanga Guha Sidagi. Notify Hinjaduna Tolak Pataragadi Nangin Assassin as Sigima Twice, I can be Gani, Amazon Tadopiracani Hadun Haraki, Asumto Mafamadura, now of Kimisingna, Patanbu, Mafamadura, Hana Vidamata Mangwanda, Kutaba Horke, Asumto Patanso, Yamna Hitochin Huiba Mimo, Vanina, Mala Mafamadura Leriva Gunda Singadabo, Mark Makut Mangna, Loina Tintatuna, Makoibo Amata Katan Loina Hatoklame, Amazon Mark, Guhaduri Tolaki. Matosumna, Nawab Kimising at the Boloin Halabamatang the Mahakso House, Nawab Puhana Vitamata, Maki Machado Bolina, Nawak Manatolami. Nawab the Patanbo Urubumatam the Mahaki, Hawaii is whether Malagani Havigi, Akivasi, Mangwan of Haba Horke. Matosuna Patana, Nawab Amsong Mahaki Missing at the Bumapama Dumatada, Loina Lucian K.
ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯦꯟꯒꯤ ꯁꯤꯟ ꯑꯃ ꯎꯕ ꯐꯪꯂꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯀꯣꯔꯠꯅꯤ ꯀꯣꯔꯠꯀꯤ ꯃꯄꯥꯟꯗ ꯃꯣꯍꯟ ꯑꯃꯁꯨꯡ ꯒꯣꯄꯥꯜ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯂꯤ ꯃꯗꯨꯗ ꯒꯣꯄꯥꯜꯅ ꯃꯣꯍꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯕꯣꯝ ꯐꯤꯠ ꯇꯧ ꯍꯥꯏꯕꯗꯨ ꯕꯣꯝ ꯐꯤꯠ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯣꯍꯟꯅꯁꯨ ꯐꯤꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯅꯪꯅ ꯀꯣꯔꯠ ꯑꯁꯤꯗ ꯕꯣꯝ ꯐꯤꯠ ꯇꯧꯗꯨꯅ ꯍꯥꯠꯄ ꯄꯥꯝꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯒꯣꯄꯥꯜꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯣꯔꯠ ꯑꯗꯨꯗ ꯒꯥꯔꯤ ꯀꯌꯥꯃꯔꯨꯝ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯒꯥꯔꯤꯗꯨꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯅꯣꯡꯃꯩ ꯀꯌꯥꯃꯔꯨꯝ ꯄꯥꯏꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯣꯍꯟꯗꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯆꯀꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯒꯥꯔꯤꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤ ꯑꯔꯖꯨꯟꯅꯤ ꯃꯣꯍꯟꯅ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯒꯣꯄꯥꯜꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯄꯥꯈꯠꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯣꯍꯟꯗ ꯍꯪꯈꯤ ꯃꯗꯨꯗ ꯃꯣꯍꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯔꯖꯨꯟ ꯀꯧꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯒꯨꯟꯗꯥ ꯅꯠꯇꯦ ꯌꯥꯝꯅ ꯁꯥꯊꯤꯕ ꯌꯥꯝꯅ ꯆꯥꯎꯕ ꯒꯨꯟꯗꯥꯅꯤ ꯃꯍꯥꯛꯄꯨ ꯍꯥꯠꯄꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯆꯠꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯨꯝꯅ ꯂꯣꯏꯅ ꯅꯩꯈꯥꯏꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯣꯍꯟꯒꯤ ꯃꯃꯥꯡꯗꯒꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯁꯤꯟ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯕꯣꯁ ꯁꯥꯝꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯁꯥꯝꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅꯅ ꯐꯦꯛꯇꯔꯤ ꯑꯃꯕꯨ ꯃꯍꯥꯛꯅ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯗꯦꯃꯣꯂꯤꯁꯟ ꯑꯦꯛꯁꯄꯔꯠ ꯑꯣꯏꯔꯤꯕ ꯃꯣꯍꯟꯕꯨ ꯄꯨꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯐꯦꯛꯇꯔꯤꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕу ꯁꯥꯝꯅ ꯂꯣꯏꯅ ꯐꯨꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ ꯑꯃꯁꯨꯡ ꯐꯦꯛꯇꯔꯤꯗꯨꯕꯨ ꯕꯣꯝ ꯄꯣꯈꯥꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯕꯣꯝ ꯐꯤꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯑꯔꯖꯨꯟ ꯂꯥꯛꯈꯤ ꯑꯔꯖꯨꯟꯅ ꯁꯥꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩ ꯂꯩꯅ ꯅꯪꯅ ꯐꯦꯛꯇꯔꯤꯁꯤꯕꯨ ꯊꯨꯒꯥꯏꯕꯗꯤ ꯅꯠꯇꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯑꯔꯖꯨꯟꯅ ꯁꯥꯝꯕꯨ ꯇꯞ ꯇꯥꯅ ꯐꯨꯔꯝꯃꯤ ꯑꯃꯁꯨꯡ ꯁꯥꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛꯅ ꯇꯞ ꯇꯥꯅ ꯐꯨꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯥꯝꯁꯨ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤ ꯁꯥꯝꯅ ꯑꯔꯖꯨꯟꯗ ꯐꯦꯛꯇꯔꯤꯁꯤꯒꯤ ꯃꯄꯨꯅ ꯅꯪꯕꯨ ꯊꯥꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯔꯖꯨꯟꯅ ꯑꯇꯩ ꯂꯥꯏꯔꯤ ꯐꯦꯛꯇꯔꯤꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯆꯥ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯁꯤꯗꯒꯤ ꯑꯩꯒꯤꯗꯃꯛꯇ ꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯁꯥꯝꯁꯨ ꯄꯥꯈꯠꯂꯗꯨꯅ ꯑꯔꯖꯨꯟꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯆꯥ ꯑꯗꯨ ꯍꯥꯊꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯁꯥꯝꯗ ꯑꯔꯖꯨꯟꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯐꯨꯔꯤꯕꯁꯦ ꯃꯁꯤꯒꯤ ꯐꯦꯛꯇꯔꯤꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯆꯥ ꯌꯣꯟꯕ ꯗꯨꯀꯥꯟꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯆꯥ ꯌꯣꯟꯕ ꯅꯨꯄꯥ ꯑꯁꯤ ꯈꯨꯡꯒꯪꯗꯒꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯛꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯆꯥ ꯌꯣꯟꯕꯒꯤ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯛꯅꯕ ꯍꯣꯠꯅꯖꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯐꯦꯛꯇꯔꯤꯁꯤꯕꯨ ꯕꯣꯝ ꯇꯧꯔꯒ ꯊꯨꯒꯥꯏꯈꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯑꯁꯤꯁꯨ ꯌꯥꯎꯅ ꯂꯣꯏꯅ ꯀꯥꯏꯔꯅꯤ ꯃꯁꯤꯅ ꯈꯪꯕ ꯉꯝꯂꯤꯕ ꯑꯁꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯂꯥꯏꯔꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯑꯔꯖꯨꯟꯅ ꯂꯦꯞꯂꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯥꯝꯒ ꯂꯣꯏꯅꯅ ꯃꯣꯍꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯑꯔꯖꯨꯟꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯃꯣꯍꯟꯅ ꯎꯔꯨꯕꯅꯤꯅ ꯃꯍꯥꯛꯅ ꯉꯁꯤ ꯑꯃꯨꯛ ꯑꯔꯖꯨꯟꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯆꯦꯛꯈꯠꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯂꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯖꯨꯟꯁꯨ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯣꯔꯠꯇ ꯃꯍꯥꯛ ꯂꯥꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯣꯔꯠꯇ ꯑꯔꯖꯨꯟꯒꯤ ꯃꯃꯥ ꯚꯤꯖꯌꯟꯇꯤꯅ ꯃꯍꯥꯛꯄꯨ ꯒꯨꯟꯗꯥ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯀꯣꯔꯠꯇ ꯕꯤꯆꯥꯔ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯔꯖꯨꯟꯅ ꯐꯠꯇꯕ ꯒꯨꯟꯗꯥꯁꯤꯡ ꯍꯥꯠꯇꯣꯛꯄ ꯇꯥꯔꯒꯁꯨ ꯃꯁꯤ ꯑꯥꯏꯟꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯌꯥꯝꯅ ꯂꯥꯟꯕ ꯊꯕꯛ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯔꯖꯨꯟꯒꯤ ꯃꯃꯥ ꯚꯤꯖꯌꯟꯇꯤꯅꯗꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯃꯛꯄꯨ ꯃꯍꯥꯛꯅ ꯀꯣꯔꯠꯇ ꯀꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯚꯤꯖꯌꯟꯇꯤꯒꯤ ꯃꯍꯥꯛꯀꯤ ꯂꯣꯌꯔ ꯑꯗꯨꯅ ꯀꯣꯔꯠꯇ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯔꯖꯨꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤ ꯄꯪꯍꯥꯠꯇ ꯍꯥꯠꯂꯤ ꯃꯍꯥꯛꯅ ꯑꯥꯏꯟ ꯀꯥꯅꯨꯟ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯀꯤꯁꯤ ꯑꯥꯏꯟꯕꯨ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗ ꯑꯔꯖꯨꯟꯒꯤ ꯎꯀꯤꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯑꯔꯖꯨꯟꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯇ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯁꯨꯞꯅꯇꯒꯤ ꯃꯤꯁꯤꯡꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯔꯖꯨꯟꯒꯤ ꯎꯀꯤꯜꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯎꯀꯤꯜꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯣꯠꯁꯤꯡ ꯐꯣꯡꯗꯣꯛꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯉꯥꯡꯅ ꯁꯛꯅꯔꯤꯕꯁꯤꯡ ꯑꯗꯨ ꯑꯔꯖꯨꯟꯅ ꯇꯥꯅꯤꯡꯂꯛꯇꯕꯗꯒꯤ ꯃꯍꯥꯛꯅ ꯖꯁ ꯑꯗꯨꯃꯛꯇꯗ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯖꯁ ꯑꯗꯨ ꯏꯪꯒꯤꯠ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯄꯥꯈꯠꯂꯗꯨꯅ ꯃꯊꯪꯒꯤ ꯗꯦꯠ ꯑꯃ ꯄꯤꯔꯛꯇꯨꯅ ꯑꯔꯖꯨꯟꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯈꯤ ꯃꯃꯥ ꯚꯤꯖꯌꯟꯇꯤꯁꯨ ꯖꯁꯅ ꯉꯥꯡꯂꯛꯂꯤꯕ ꯁꯛꯂꯛꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯃꯛꯅ ꯖꯁ ꯑꯗꯨꯕꯨ ꯀꯤꯍꯟ ꯈꯪꯍꯜꯂꯗꯨꯅ ꯅꯠꯇ꯭ꯔꯒꯅ ꯄꯩꯁꯥ ꯄꯤꯖꯔꯒ ꯖꯁ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯐꯣꯔꯗ ꯋꯥ ꯉꯥꯡꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯚꯤꯖꯌꯟꯇꯤꯅ ꯈꯪꯕ ꯉꯝꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯑꯔꯖꯨꯟꯒꯤ ꯃꯃꯥꯅ ꯑꯔꯖꯨꯟ ꯑꯁꯤ ꯆꯍꯤ 4ꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯗꯕꯤꯗ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯕ ꯉꯝꯂꯤ ꯑꯗꯨꯒ ꯑꯔꯖꯨꯟꯅ ꯀꯣꯔꯠꯇ ꯂꯥꯛꯂꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥꯁꯤꯕꯨ ꯎꯖꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯀꯣꯔꯠꯀꯤ ꯖꯁ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯤꯍꯟ ꯈꯪꯍꯜꯂꯗꯨꯅ ꯄꯩꯁꯥ ꯄꯤꯖꯔꯗꯨꯅ ꯃꯊꯪꯒꯤ ꯗꯦꯠ ꯑꯁꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯔꯥꯛꯄ ꯈꯨꯗꯤꯡꯒꯤ ꯅꯦꯛꯁꯀꯤ ꯗꯦꯠ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯍꯟꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯗꯦꯠꯁꯤꯡ ꯑꯗꯨꯗ ꯆꯠꯂꯗꯨꯅ
ꯃꯍꯥꯛꯀꯤ ꯃꯃꯥ ꯅꯨꯡꯁꯤꯖꯕꯤꯗꯨꯕꯨ ꯎꯖꯕ ꯐꯪꯖꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯤꯕ ꯃꯃꯥꯒ ꯃꯆꯥꯒꯁꯤ ꯃꯇꯧ ꯀꯔꯝꯅ ꯌꯥꯅꯈꯤꯗꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯕꯗ ꯈꯪꯕꯤꯔꯛꯀꯅꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯑꯔꯖꯨꯟꯁꯨ ꯀꯣꯔꯠꯇꯒꯤ ꯊꯣꯛꯂꯛꯂꯦ ꯀꯣꯔꯠꯇꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯒꯣꯄꯥꯜꯅ ꯃꯣꯍꯟꯗ ꯕꯣꯝ ꯑꯗꯨꯒꯤ ꯔꯦꯃꯣꯠ ꯑꯗꯨ ꯅꯝꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯣꯍꯟꯗꯤ ꯕꯣꯝꯒꯤ ꯔꯦꯃꯣꯠ ꯑꯗꯨ ꯅꯝꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯔꯖꯨꯟꯅ ꯃꯈꯣꯏꯗ ꯌꯦꯡꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯔꯖꯨꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯒꯣꯄꯥꯜꯕꯨ ꯐꯥꯔꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯑꯔꯖꯨꯟꯅ ꯃꯣꯍꯟꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯒꯤ ꯃꯤ ꯑꯃꯈꯛꯇ ꯍꯥꯠꯇꯣꯛꯏ ꯑꯗꯨꯕꯨ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯁꯨꯝ ꯀꯥꯔꯟ ꯇꯧꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯕꯣꯁ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯪꯕꯨꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯉꯥꯡꯉꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯍꯟꯗꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯆꯦꯈꯠꯄꯅ ꯍꯨꯃꯥꯡ ꯅꯥꯄꯤ ꯀꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯑꯔꯖꯨꯟꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯆꯤꯇ꯭ꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯎꯕ ꯐꯪꯂꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯆꯤꯇ꯭ꯔꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯊꯤꯅ ꯀꯦꯔꯗꯨꯅ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯑꯔꯖꯨꯟ ꯑꯃꯁꯨꯡ ꯆꯤꯇ꯭ꯔꯥ ꯑꯁꯤ ꯀꯣꯔꯠꯇ ꯂꯨꯍꯣꯡꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯗ ꯀꯅꯥꯝꯇ ꯂꯥꯛꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯊꯛꯀꯤ ꯁꯤꯟꯗ ꯎꯕ ꯐꯪꯈꯤꯕ ꯄ꯭ꯔꯀꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯎꯕ ꯐꯪꯂꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯄ꯭ꯔꯃꯣꯁꯟ ꯐꯪꯂꯗꯨꯅ ꯀꯃꯤꯁꯅꯔ ꯑꯣꯏꯔꯦ ꯃꯗꯨꯒꯤ ꯄ꯭ꯔꯀꯥꯁꯅ ꯃꯍꯥꯛꯀꯤ ꯖꯨꯅꯤꯌꯔ ꯑꯣꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯒꯨꯟꯗꯥ ꯑꯃꯠꯇꯕꯨ ꯎꯕ ꯄꯥꯝꯗꯦ ꯑꯃꯁꯨꯡ ꯀ꯭ꯔꯥꯏꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯤꯡꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯚꯔꯒꯝꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯀ꯭ꯔꯥꯏꯝꯕꯨꯗꯤ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯤꯕ ꯒꯨꯟꯗꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯚꯦꯖꯟꯇꯤ ꯃꯦꯗꯥꯝꯒꯤ ꯃꯆꯥꯅꯨꯄꯥ ꯑꯔꯖꯨꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯀꯥꯁꯇꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯚꯦꯖꯟꯇꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯒꯨꯟꯗꯥ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯃꯥꯊꯛꯀꯤ ꯃꯇꯝꯗ ꯃꯄꯥꯗꯨꯅ ꯀꯣꯁ ꯒꯥꯔꯗ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯃꯥ ꯑꯁꯤꯅ ꯄꯨꯂꯤꯁ ꯑꯣꯏꯔꯒ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯒꯨꯟꯗꯥ ꯑꯣꯏꯔꯝꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯃꯍꯥꯛ ꯂꯥꯡꯇꯛꯅꯕ ꯍꯦꯟꯃꯜꯂꯗꯨꯅ ꯃꯍꯥꯛꯁꯨ ꯑꯔꯖꯨꯟ ꯎꯅꯕ ꯂꯥꯛꯈꯤ ꯄ꯭ꯔꯀꯥꯁꯅ ꯑꯔꯖꯨꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯑꯔꯖꯨꯟꯅ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯃꯕꯨ ꯇꯞ ꯇꯥꯅ ꯐꯨꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯃꯐꯝ ꯑꯗꯨꯗ ꯇꯧꯔꯝꯃꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄ꯭ꯔꯀꯥꯁꯅ ꯑꯔꯖꯨꯟꯗ ꯍꯪꯂꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯄꯨꯂꯤꯁ ꯐꯨꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯑꯔꯖꯨꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯄꯨꯂꯤꯁ ꯑꯁꯤꯅ ꯔꯦꯗ ꯂꯥꯏꯟ ꯐꯥꯔꯃꯔ ꯀꯝꯄꯅꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯗ꯭ꯔꯒ ꯗꯤꯂꯤꯡ ꯇꯧꯕꯅꯤ ꯃꯔꯝ ꯑꯗꯨꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄ꯭ꯔꯀꯥꯁꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯄꯨꯂꯤꯁꯀꯤ ꯊꯕꯛꯅꯤ ꯑꯗꯨꯒ ꯑꯥꯏꯟ ꯀꯥꯅꯨꯟ ꯑꯁꯤ ꯅꯪꯅ ꯍꯦꯛꯇ ꯄꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯒꯤꯗ ꯑꯔꯖꯨꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀ꯭ꯔꯥꯏꯝꯕꯨ ꯂꯣꯏꯁꯤꯟꯕ ꯑꯁꯤꯅ ꯑꯩꯒꯤ ꯊꯕꯛꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯏꯊꯧꯗꯒꯤ ꯃꯥꯏ ꯑꯣꯟꯗꯨꯅ ꯆꯦꯟꯗꯦ ꯑꯔꯖꯨꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯄ꯭ꯔꯀꯥꯁꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯜꯂꯝꯃꯤ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯒꯨꯟꯗꯥ ꯑꯣꯏꯔꯒ ꯀ꯭ꯔꯥꯏꯝ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯈꯟꯖꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯑꯔꯖꯨꯟꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯈꯪꯅꯤꯡꯏ ꯃꯇꯧ ꯑꯁꯨꯝꯅ ꯄ꯭ꯔꯀꯥꯁꯁꯨ ꯑꯔꯖꯨꯟꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕꯅ ꯍꯦꯟꯃꯟꯕꯅ ꯃꯍꯥꯛ ꯑꯔꯖꯨꯟꯒꯤ ꯃꯃꯥꯒꯤ ꯂꯩꯐꯝ ꯄꯨꯂꯤꯁ ꯀ꯭ꯋꯥꯔꯇꯔ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯑꯔꯖꯨꯟꯒꯤ ꯃꯃꯥꯒ ꯊꯦꯡꯅꯔꯝꯃꯤ ꯑꯃꯁꯨꯡ ꯃꯃꯥꯅ ꯄꯨꯂꯤꯁ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯄꯥꯅ ꯀꯣꯁ ꯒꯥꯔꯗ ꯑꯣꯏꯔꯦ ꯃꯇꯧ ꯀꯔꯝꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯁꯤꯅ ꯒꯨꯟꯗꯥ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯚꯦꯖꯟꯇꯤꯁꯨ ꯃꯃꯥꯡꯒꯤ ꯐ꯭ꯂꯥꯁꯕꯦꯛꯀꯤ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯈꯤ ꯆꯍꯤ 4 ꯃꯃꯥꯡꯗ ꯚꯦꯖꯟꯇꯤꯁꯨ ꯒꯨꯟꯗꯥ ꯑꯃ ꯐꯥꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯌꯥꯃꯔꯨꯝ ꯀꯥꯞꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯁꯨ ꯃꯃꯥꯒꯤ ꯕꯥꯔꯊꯗꯦ ꯋꯤꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯒꯤ ꯕꯥꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯦꯛ ꯑꯃ ꯄꯥꯏꯗꯨꯅ ꯚꯦꯖꯟꯇꯤꯕꯨ ꯎꯅꯕ ꯂꯥꯛꯈꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯒꯨꯟꯗꯥ ꯑꯗꯨꯕꯨꯗꯤ ꯐꯥꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯒꯤ ꯕꯥꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯂꯥꯛꯂꯤꯕꯅꯤꯅ ꯃꯃꯥꯒ ꯃꯍꯥꯛꯀ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯀꯦꯛ ꯄꯨꯊꯣꯔꯛꯇꯨꯅ ꯕꯥꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯝꯃꯤ ꯑꯔꯖꯨꯟꯒꯤ ꯃꯃꯥꯅ ꯑꯔꯖꯨꯟꯕꯨ IPS ꯑꯣꯐꯤꯁꯔ ꯑꯃ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ ꯑꯔꯖꯨꯟꯁꯨ ꯃꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯅ IPS ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯔꯖꯨꯟꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯆꯤꯇ꯭ꯔꯥꯕꯨ ꯎꯕ ꯐꯪꯂꯤ ꯆꯤꯇ꯭ꯔꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅ ꯈꯪꯅꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯔꯖꯨꯟꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯍꯥꯛ ꯑꯁꯤꯕꯨ ꯃꯃꯧ ꯑꯣꯏꯕ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯅ ꯑꯁꯨꯃꯛ ꯂꯦꯟꯗꯨꯅ ꯂꯥꯛꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯔꯖꯨꯟꯁꯨ ꯃꯍꯥꯛ IPS ꯑꯦꯛꯖꯥꯝ ꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯃꯗ ꯆꯠꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯔꯖꯨꯟꯁꯨ ꯃꯍꯥꯛꯅ ꯄꯥꯎ ꯑꯃ ꯇꯥꯈꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯚꯦꯖꯟꯇꯤꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯃꯥ ꯑꯗꯨ ꯃꯊꯥ ꯁꯥꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯌꯥꯃꯔꯨꯝꯁꯨ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯑꯔꯖꯨꯟꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯪꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯅꯄꯥ ꯑꯁꯤ ꯅꯦꯚꯤ ꯑꯣꯐꯤꯁꯔ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛ ꯑꯣꯐꯤꯁꯔ ꯈꯔꯒ ꯂꯣꯏꯅꯅ ꯁꯃꯨꯗ꯭ꯔꯗ ꯗ꯭ꯔꯒ ꯐꯥꯕ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯋꯦꯗꯔ ꯀꯟꯗꯤꯁꯟ ꯐꯠꯇꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯥꯡꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯍꯤ ꯑꯗꯨꯁꯨ ꯂꯨꯞꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯤꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ
ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯑꯔꯖꯨꯟ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯃꯊꯟꯗ ꯍꯨꯟꯗꯣꯛꯄꯤꯗꯨꯅ ꯆꯠꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯩꯇꯝ ꯀꯧꯕ ꯄꯨꯂꯤꯁ ꯑꯃ ꯑꯔꯖꯨꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯩꯇꯝꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯒꯤ ꯅꯄꯥꯁꯤ ꯃꯌꯥꯝꯅ ꯂꯧꯇꯨꯅꯔꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒ ꯃꯤ ꯈꯔꯅ ꯅꯪꯒꯤ ꯅꯄꯥꯁꯤ ꯑꯇꯣꯞꯄ ꯍꯤ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯊꯦꯡꯅꯈꯤ ꯃꯗꯨꯒꯤ ꯁꯩꯇꯝꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯍꯥꯟꯀꯥꯂꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯁꯍꯔ ꯑꯁꯤꯗ ꯗ꯭ꯔꯒ ꯗꯤꯂꯤꯡ ꯀꯌꯥꯃꯔꯨꯝ ꯇꯧꯏ ꯅꯣꯡꯃꯗꯤ ꯃꯍꯥꯟꯀꯥꯂꯤꯅ ꯃꯍꯥꯛꯀꯤ ꯍꯤ ꯑꯗꯨꯗ ꯄꯣꯠꯆꯩ ꯀꯌꯥꯃꯔꯨꯝ ꯄꯨꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯅꯪꯒꯤ ꯅꯄꯥꯅ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯍꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯥꯈꯤ ꯃꯍꯥꯛꯀꯤ ꯗ꯭ꯔꯒ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯕ ꯍꯤ ꯑꯗꯨ ꯐꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯍꯥꯟꯀꯥꯂꯤꯅ ꯇꯥꯕꯗꯒꯤ ꯃꯍꯥꯛꯅ ꯅꯪꯒꯤ ꯅꯄꯥ ꯑꯗꯨꯕꯨ ꯍꯥꯠꯈꯤꯕꯅꯤ ꯃꯗꯨꯒꯤꯗ ꯑꯔꯖꯨꯟꯁꯨ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯗꯨꯅ ꯃꯍꯥꯟꯀꯥꯂꯤꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯈꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯚꯩꯖꯌꯟꯇꯤ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯈꯥꯝꯊꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯅꯪꯒꯤ ꯃꯪꯂꯥꯟ ꯑꯗꯨꯕꯨ ꯊꯨꯡꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯟꯀꯥꯂꯤꯒꯤ ꯋꯥ ꯑꯣꯏꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯗꯟꯗꯤ ꯄꯤꯕꯁꯤꯅ ꯑꯩꯒꯤ ꯏꯊꯧꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯔꯖꯨꯟꯁꯨ ꯃꯍꯥꯛꯀꯤ ꯁꯥꯎꯅꯤꯡꯕ ꯀꯌꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅꯨꯡꯗ ꯂꯣꯠꯇꯨꯅ ꯊꯝꯈ꯭ꯔꯦ ꯃꯗꯨꯒꯤꯗ ꯑꯔꯖꯨꯟꯁꯨ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯦ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛꯁꯨ UPSCꯒꯤ ꯑꯦꯛꯖꯥꯝ ꯑꯗꯨꯗ 6ꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯈ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯃꯍꯥꯛ ꯌꯥꯝ ꯊꯨꯅ IPS ꯑꯣꯏꯔꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯄꯩꯈꯥ ꯑꯗꯨ ꯍꯥꯏꯗꯣꯛꯄꯒꯤ ꯄꯥꯎ ꯑꯗꯨ ꯃꯃꯥꯅ ꯇꯝꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯃꯥ ꯑꯗꯨ ꯀꯣꯔꯠꯇ ꯃꯍꯥꯟꯀꯥꯂꯤꯒꯤ ꯃꯥꯌꯣꯛꯇ ꯀꯦꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯀꯦꯁ ꯑꯗꯨ ꯇꯧꯔꯨꯕ ꯃꯇꯝꯗ ꯈꯨꯗꯝ ꯆꯥꯡꯌꯦꯡ ꯑꯃꯠꯇ ꯂꯩꯇꯕꯗꯒꯤ ꯃꯍꯥꯟꯀꯥꯂꯤꯕꯨ ꯀꯣꯟꯅ ꯊꯥꯗꯣꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯍꯥꯟꯀꯥꯂꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯀꯣꯔꯠꯀꯤ ꯃꯃꯥꯡꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯄꯦꯔꯥꯊꯂꯤ ꯀꯧꯕ ꯃꯍꯥꯟꯀꯥꯂꯤꯒꯤ ꯔꯥꯏꯠ ꯍꯦꯟ ꯑꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯃꯍꯥꯟꯀꯥꯂꯤꯒꯤ ꯃꯥꯌꯣꯛꯇ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯂꯣꯏ ꯅꯪꯒꯤ ꯅꯄꯥꯗꯣ ꯑꯩꯈꯣꯏꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯦꯔꯥꯊꯂꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟ ꯑꯁꯥꯎꯕ ꯈꯥꯝꯊꯕ ꯉꯝꯈꯤꯗ꯭ꯔꯦ ꯀꯣꯔꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯥꯏꯄꯤꯡ ꯃꯦꯆꯤꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯊꯣꯝꯈꯤ ꯃꯗꯨꯒꯤ ꯄꯦꯔꯥꯊꯂꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯔꯖꯨꯟ ꯐꯥꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯩꯇꯝꯅ ꯃꯍꯥꯛꯄꯨ ꯂꯣꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ SP ꯑꯣꯏꯒꯗꯕ ꯑꯔꯖꯨꯟ ꯍꯧꯖꯤꯛ ꯑꯆꯧꯕ ꯒꯨꯟꯗꯥ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤ ꯁꯤꯟ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯂꯤ ꯄ꯭ꯔꯖꯦꯟꯗ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯚꯩꯖꯌꯟꯇꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯀꯥꯁꯇ ꯂꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯄ꯭ꯔꯀꯥꯁꯇ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯔꯖꯨꯟꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯈꯪꯕ ꯉꯝꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯄꯊꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯧꯖꯤꯛ ꯖꯦꯜꯗ ꯆꯍꯤ ꯀꯌꯥꯃꯔꯨꯝ ꯂꯩꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯉꯁꯤ ꯄꯊꯥꯟꯒꯤ ꯃꯆꯥꯅꯨꯄꯥꯅ ꯄꯊꯥꯟꯕꯨ ꯎꯅꯕ ꯖꯦꯜꯗ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯄꯊꯥꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯁꯒꯔ ꯄꯊꯥꯟꯅ ꯄꯊꯥꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯚꯩꯖꯌꯟꯇꯤꯗ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯄꯊꯥꯟ ꯑꯃꯁꯨꯡ ꯚꯩꯖꯌꯟꯇꯤ ꯑꯁꯤ ꯃꯃꯥꯡꯉꯩꯗꯒꯤ ꯌꯦꯛꯅꯗꯨꯅ ꯂꯥꯛꯈꯤꯕ ꯑꯦꯅꯤꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯈꯪꯕ ꯉꯝꯂꯦ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯔꯖꯨꯟꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯤꯕꯥꯖꯤ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯟꯀꯥꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯧꯖꯤꯛ ꯁꯍꯔꯗ ꯂꯥꯛꯂꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯍꯥꯟꯀꯥꯂꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯊꯣꯛꯂꯛꯀꯦ ꯇꯧꯏ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯤꯇ꯭ꯔꯥ ꯂꯥꯛꯈꯤ ꯑꯔꯖꯨꯟꯕꯨ ꯆꯤꯇ꯭ꯔꯥꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯕ ꯖꯒꯥ ꯑꯃꯗ ꯄꯨꯊꯣꯔꯛꯇꯨꯅ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯑꯔꯖꯨꯟꯗ ꯆꯤꯇ꯭ꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯃꯍꯥꯛ ꯃꯃꯥ ꯑꯣꯏꯗꯣꯔꯦ ꯅꯪꯅ ꯃꯄꯥ ꯑꯣꯏꯗꯣꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯑꯔꯖꯨꯟꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯋꯥꯐꯝ ꯅꯨꯡꯉꯥꯏꯕ ꯑꯁꯤ ꯃꯍꯥꯛ ꯃꯃꯥꯗ ꯌꯥꯝꯅ ꯇꯝꯅꯤꯡꯈꯤ ꯃꯔꯝ ꯑꯗꯨꯅ ꯚꯩꯖꯌꯟꯇꯤꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯆꯤꯇ꯭ꯔꯥ ꯄꯨꯔꯗꯨꯅ ꯃꯈꯣꯏꯅꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯑꯣꯐꯤꯁꯥꯔ ꯀ꯭ꯋꯥꯇꯔ ꯑꯗꯨ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯃꯥ ꯂꯩꯇꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯃꯥꯗꯨ ꯀꯣꯔꯠꯇ ꯆꯠꯈꯤ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯁꯨ ꯀꯣꯔꯠ ꯇꯝꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯀꯣꯔꯠꯇ ꯁꯣꯝ ꯅꯥꯀꯟꯗ ꯑꯖꯒꯔꯅ ꯃꯃꯥ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯇꯧꯕ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯔꯖꯨꯟꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄ ꯆꯞ ꯆꯥꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯕꯅꯤ ꯈꯜꯂꯗꯨꯅ ꯑꯔꯖꯨꯟꯅ ꯄꯊꯥꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯖꯒꯔ ꯑꯗꯨꯕꯨ ꯇꯞꯇꯥꯅ ꯐꯨꯊꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯑꯖꯒꯔꯕꯨ ꯐꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯈꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯚꯩꯖꯌꯟꯇꯤꯅ ꯆꯤꯇ꯭ꯔꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯒ ꯂꯨꯍꯣꯡꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯅꯪꯒ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯕꯁꯤ ꯃꯃꯥꯡꯊꯛꯇ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒ ꯃꯍꯥꯛꯀ ꯁꯨꯝ ꯂꯩꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯤꯇ꯭ꯔꯥꯗ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯁꯤ ꯑꯔꯖꯨꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯅꯠꯇꯦ ꯚꯩꯖꯌꯟꯇꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯚꯩꯖꯌꯟꯇꯤ ꯃꯁꯥꯃꯛꯅꯁꯨ ꯈꯪꯕ ꯅꯠꯇꯦ ꯆꯤꯇ꯭ꯔꯥ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯚꯩꯖꯌꯟꯇꯤꯅ ꯍꯥꯟꯅ ꯈꯪꯗꯨꯅ ꯂꯩꯔꯝꯂꯦ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯃꯔꯨꯞꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯉꯣꯟꯗ ꯄꯥꯜꯂꯝꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤꯗꯨꯕꯨ ꯆꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯑꯐꯕꯗꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯄꯥ ꯑꯐꯕꯗꯤ ꯑꯣꯏꯕ ꯐꯩꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯤꯅ ꯆꯩꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯔꯖꯨꯟ ꯑꯃꯁꯨꯡ ꯆꯤꯇ꯭ꯔꯥ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯖꯒꯔꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯐꯥꯖꯤꯜꯂꯗꯨꯅ ꯐꯖꯅ ꯇꯣꯠꯂꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯕꯕꯥꯅ ꯈꯪꯕ ꯇꯥꯔꯒꯗꯤ
ꯅꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯄꯨꯡꯗꯨꯝ ꯇꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯒꯨꯟꯗꯥ ꯀꯌꯥꯃꯔꯨꯝ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯒꯨꯟꯗꯥ ꯀꯌꯥꯃꯔꯨꯝ ꯊꯣꯝꯖꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯚꯥꯔꯒꯕꯅ ꯀꯥ ꯑꯗꯨ ꯃꯅꯨꯡꯗꯒꯤ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯚꯥꯔꯒꯕꯇ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯥꯗꯣꯔꯛꯇꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯑꯩꯅ ꯑꯃꯃꯝꯗꯪ ꯑꯣꯏꯅ ꯂꯣꯏꯅ ꯍꯥꯠꯄ ꯍꯧꯔꯛꯂꯒꯅꯤ꯫ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯒꯤ ꯃꯌꯨꯝꯗ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯑꯖꯒꯔꯅ ꯍꯥꯠꯄ ꯂꯥꯛꯂꯤꯕꯁꯤ ꯃꯍꯥꯛꯄꯨ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯖꯒꯔꯕꯨ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯍꯥꯠꯇꯣꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯚꯥꯔꯒꯕꯁꯨ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯔꯖꯨꯟ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯇꯞ ꯇꯥꯅ ꯐꯨꯕ ꯍꯧꯔꯛꯈꯤ꯫ ꯈꯔ ꯑꯃꯗꯤ ꯆꯦꯟꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯆꯦꯟꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯐꯨꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯊꯥꯟꯅ ꯐꯣꯟ ꯇꯧꯍꯜꯂꯗꯨꯅ ꯃꯍꯥꯛꯅ ꯄꯊꯥꯟꯗ ꯋꯥꯔꯅꯤꯡ ꯄꯤꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯗ ꯈꯨꯠ ꯊꯥꯔꯛꯄ ꯇꯥꯔꯒꯗꯤ ꯅꯪ ꯅꯥꯇꯩ ꯆꯥꯔꯣꯏ ꯅꯪ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯊꯪꯁꯤꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯚꯩꯖꯌꯟꯇꯤꯕꯨ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯄ꯭ꯔꯀꯥꯁꯀ ꯃꯍꯥꯛꯀ ꯐꯣꯟ ꯇꯧꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯅꯪꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯔ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯚꯩꯖꯌꯟꯇꯤꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯕ ꯑꯁꯤ ꯚꯩꯖꯌꯟꯇꯤꯅ ꯌꯥꯔꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯀꯣꯂꯣꯅꯤꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯚꯩꯖꯌꯟꯇꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯚꯩꯖꯌꯟꯇꯤꯕꯨ ꯀꯣꯏꯀꯧ ꯀꯧꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯚꯩꯖꯌꯟꯇꯤꯁꯨ ꯌꯨꯝꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯏ꯫ ꯌꯨꯝꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯒꯨꯟꯗꯥꯁꯤꯡꯅ ꯃꯐꯝ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯥꯍꯜꯂꯒꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯍꯟꯈꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯁꯦꯐꯇꯤꯒꯤꯗꯃꯛꯇ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯑꯔꯖꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯊꯝꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯚꯩꯖꯌꯟꯇꯤ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯂꯗꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯇꯣꯡꯂꯗꯨꯅ ꯃꯍꯥꯛ ꯑꯔꯖꯨꯟꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ꯫ ꯑꯔꯖꯨꯟꯒꯤ ꯃꯌꯨꯝꯗ ꯃꯃꯥ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯔꯖꯨꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯔꯖꯨꯟꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯈꯤꯕ꯭ꯔꯥ? ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯑꯩꯒꯤ ꯌꯨꯝ ꯃꯃꯥꯡꯗ ꯅꯪꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤ ꯊꯝꯂꯤꯕꯗꯤ? ꯃꯃꯥꯒꯤ ꯑꯁꯥꯎꯕ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯑꯔꯖꯨꯟꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯃꯥꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯊꯝꯂꯝꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨ ꯂꯥꯛꯂꯣ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯀꯧꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯚꯩꯖꯌꯟꯇꯤꯅ ꯁꯩꯇꯝꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯔꯖꯨꯟꯅ ꯉꯁꯤ ꯒꯨꯟꯗꯥ ꯎꯔꯤꯕ ꯑꯁꯤ ꯅꯪꯅ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯅꯪꯅ ꯄꯨꯗꯨꯅ ꯂꯥꯛꯀꯦꯗꯤ ꯂꯩꯇ꯭ꯔꯗꯨꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯉꯁꯤ ꯅꯪꯅ ꯃꯍꯥꯛꯄꯨ ꯒꯨꯟꯗꯥ ꯑꯆꯧꯕ ꯑꯃ ꯑꯣꯏꯍꯜꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯩꯇꯝꯁꯨ ꯋꯥꯔꯤ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯤꯊꯣꯔꯛꯂꯦ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯟꯀꯥꯂꯤ ꯍꯥꯏꯕ ꯒꯨꯟꯗꯥ ꯑꯁꯤ ꯂꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯔꯥꯏꯠ ꯍꯦꯟ ꯑꯣꯏꯔꯤꯕ ꯄꯦꯗꯊꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯈꯥꯛꯇꯅ ꯃꯍꯥꯛꯀꯤ ꯁꯔꯥꯛ ꯇꯝꯐꯝ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯌꯨꯝꯒꯤ ꯃꯄꯥꯟ ꯊꯣꯛꯄꯗ ꯀꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯔꯖꯨꯟꯁꯨ ꯄꯨꯂꯤꯁꯇ ꯁꯔꯦꯟꯗꯔ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯧꯈꯤ ꯑꯃꯁꯨꯡ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯂꯝꯕꯅꯤ꯫ ꯑꯔꯖꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯟꯀꯥꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯂꯥꯛꯂꯤ ꯑꯃꯁꯨꯡ ꯕꯁꯇꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯟꯀꯥꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯔꯥꯜ ꯀꯩꯁꯨ ꯂꯩꯖꯗꯕ ꯅꯨꯄꯤ ꯃꯆꯥꯒꯤ ꯃꯌꯥꯗ ꯐꯥꯎꯕ ꯑꯦꯁꯤꯗ ꯍꯩꯖꯤꯟꯕ ꯃꯃꯥꯏꯗ ꯑꯦꯁꯤꯗ ꯍꯩꯖꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯁꯩꯇꯝꯅ ꯚꯦꯡꯀꯠꯇ ꯐꯣꯟ ꯇꯧꯔꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯣ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇꯕ ꯇꯥꯔꯒꯗꯤ ꯃꯍꯥꯟꯀꯥꯂꯤꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯕꯁꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯠꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯚꯦꯡꯀꯠꯅꯗꯤ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯔꯤꯕꯁꯤꯗꯤ ꯃꯍꯥꯟꯀꯥꯂꯤꯒꯤꯗꯃꯛꯇ ꯇꯧꯖꯕꯅꯤ꯫ ꯃꯍꯥꯛ ꯇꯣꯂꯣꯞꯅ ꯁꯔꯀꯥꯔꯗꯒꯤ ꯂꯧꯕ ꯑꯗꯨꯒ ꯊꯕꯛꯅ ꯃꯍꯥꯟꯀꯥꯂꯤꯒꯤ ꯇꯧꯕꯅꯤ꯫ ꯑꯔꯖꯨꯟꯁꯨ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯃꯁꯨꯡ ꯚꯦꯡꯀꯠꯀꯤ ꯒꯥꯔꯤ ꯈꯥꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏꯅꯗꯤ ꯑꯔꯖꯨꯟꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯑꯔꯖꯨꯟꯁꯨ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯐꯨꯗꯠꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯃꯥꯡꯍꯜꯂꯝꯂꯗꯨꯅ ꯃꯍꯥꯛ ꯄꯨꯂꯤꯁꯀꯤ ꯖꯤꯞ ꯑꯗꯨ ꯇꯣꯡꯂꯗꯨꯅ ꯕꯁꯇꯤꯗꯨꯗ ꯂꯥꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯟꯀꯥꯂꯤ ꯑꯃꯁꯨꯡ ꯃꯍꯥꯟꯀꯥꯂꯤꯒꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯟꯀꯥꯂꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯟꯀꯥꯂꯤꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯤ ꯇꯣꯡꯂꯗꯨꯅ ꯆꯦꯟꯈꯤ꯫ ꯃꯍꯥꯟꯀꯥꯂꯤꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯔꯖꯨꯟꯅ ꯑꯁꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯃꯍꯥꯟꯀꯥꯂꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯅꯪ ꯅꯊ꯭ꯋꯥꯏ ꯃꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫
नुमित अदुदगी अर्जुना फिरेब अमा लौखि अमसुंग मदुगी फिरेब अतुना करिनो हाइबा तारगदि बस्तीदुर लेरिबा मिसिंग अदुगी ngakchenbagi thabak ase mahal togani haduna lepkhe saitemsu अर्जुन तौरीब थबकसिंग अदु महाक मतिंग पांगनी हाइदुना लेपखे अमसुंग सिनसे प्रेजेंट लाखे vyjayanthi su wari sing asi taruba matanda mahak angapuna khamthengba haibida waire amasung mahak ningamakta phawkhre maramdi asuk koiriba matam sahi mari amuksi mahakna mahakki machana padubo lana khanduna lakhibani अर्जुन होनखिबा तौखिबा थबकसिंग asi mipum khudimaki yaifanabidamakta tawbani haiba wafam asi khalapa matamda mahak yamna ningamakkhide hoi अर्जुन hojik IPS pudi waidre vyjayanthi su uparitana mahak mayumda halakhe aduga mayumda halakpa matam aduda mahakna machana pagi wakalon khanduna lerami sahi mari ase mahakki machana pana mahakki birthday numit khudimak celebrate tawnabidamakta adumak lakhe adubu mahakna di mahakki machana pagi manakta sungsung chambi da bhaibida waikhe मदिगरे मथंग सिंदना अखोइना उफंगलिबसे पथांग मचाना पारा केस असे मपा उनबा जेल लालमी तबुदु मफम अदुदा पुलिसिंग अदुना राकेश पुजेल चंगबा याखिते मतांग असे अखोइना खमंग ngamlebase ngasigi numit asida पथान असे फासी तौदुना हाकनि हाबसे अखोइना खमंग ngamle अदुगा पथानबु फासी तौनाबै दमता पुदुना चप्पा मतम अदुदा मफम मदुरा लेरिबा इनमेसिंग अदुना पुलिसिंग अदुबो लोइना हातोखि अमसुंग सीनियर ऑफिसर अदुदा पथान हरलिफसे पथान फासी तौदुना हाकरे हादुना मीडिया द लौथोकसो हादुना हरखि पुलिस ऑफिसर अदुसु अकीबना हेमलतुना महासो मीडिया की ममांगदा पथानबो फासी तौदुना हाकरे हादुना लौथोखि मतौसुमना जेल अदुर लेरिबा इनमेसिंग अदु पथान यमी ngaतौगरमे अमसुंग जेल अदुदगी पथान थोलखि पुलिसनदी पथान हाकरे हादुना हाबनि अदुबो पथान हिंगना थोलपै मोंगदु उरुबा मतमदा राकेश यामना हराउखि मदिगि मथंगि सिंदना अखोइना उबफंलिबसे सत्यमदा कनागुमा मिसगमना फोन तौरतुना महान कालीगी लेफमतु तालमी मतौसुमना सत्यमसु महागी मी खरगा लोइनना महान कालीबु हानबिदमता चतखि सत्यम शिवाजीसु महाना महान कालीबु हाटपा पामबगी मरमसे अर्जुनगी दमक्तनि तबुतबु महाना वफमसिंग असे अर्जुन धारमदबिदा महाक मसा मथंदा चखिबनि तबुतबु थोरिबा थौदोकसिंग असे सोमनाकन महान कालीना प्लानिंग तौदुना महाकिदमता लांग अमा थाक्तुना लेरमबा ओरमले मफम मदुदा सत्यमगी मीसिंग अदु लोइना हातोखरे मदिगिदि महान काली मसुंग मफम मदुदा प्रकाशपु अखोइना उबा फंगले प्रकाश अमसुंग महान काली पुना लांगमिनाबै मोंग अदु उरबा मतमदा सोमनाकंदा सत्यमदि ngapuna khamthengba haibida waikre matau kalamna commissioner amaga gunda amaga loinaduna leramlibno haibasini madigri प्रकाश नायरक्लिफासे रेड लाइट फ्रामा कंपनी हारिबतुदि अयिनि अयिना मपुनि अदुगा महान कालीबुना अयिना ड्रग योनबैदमता अयाबा पीरिबनि अयि मिनि अदुगा vyjayanthi दे अटैक तौरलिबदसु महान तोहमबनि हाइदुन हारखि वफमदु तारबा मतमना सोमनाकंदा सत्यमदि ngapuna khamthengba haibida waikre मदिगि प्रकाश अर्जुन मनाक्ता लातुना हारिबसे नंगी येनबसिंग अदु लोइन सिरे अदुना नंग हौजिक सरेंडर तौरो हाइदुन हारखे अदुगा रेड लाइट फार्मा कंपनी की मपुदुसु अखोइना फारे हाइदुन हारखे वफमदु तारबा मतमदा अर्जुन सु वखलमदि खलमे हाइबदि महागसि सरेंडर तौरसिरा नत्रगना तौगुमसिरा हाइदुना खंदुना लेखे मदुगि मतुंगदा अखोइना उबा फंलिबसे हौजिक सत्यमसु हॉस्पिटल अमदा महाग लाइकन अदुना लेरमले अखोइना दि सत्यमसि छिख्रबरा हाइदुना खलुबनि अदुबो फ्लैश वेकेशन अमदा अखोइना उबा फंलिबसे प्रकाशना सत्यमबु हाना बुहानबा मतमदा महाना प्रकाशबु नमथाक तौरमदुना महाक मफम अदुरगी चेलखिबनि मासु याम थिना सोखिबना मरम ओइदुना महाक लेंगम सांगमदना मफम अदुरा ज्ञान मांगदुना तादुना लेखि तबुदु मफम अदुना मी खरना महाकु थेंगनरदुना हॉस्पिटलाइज तौखिबनि मदुगि अखोइना प्रकाश अमसुंग अर्जुन बुबु फंगले अदुगा अर्जुन असे मफम अदुरा सरेंडर तौबु लागलिबनि मरमदि फार्मा कंपनी की मपुदो फारबनिना महाक होसे कनागा लांथेंगनदुनो लांथेंगननबा लेइत्रे हाइदुना महाक सरेंडर तौके हाइदुना लाखिबनि नुमित असि ममागी बर्थडे नुमित अदु तारमले मरमदुना महाना प्रकाश आई इमागी बर्थडे विश तौरमलबा मतुंगदा मफम असिदा इमादा बर्थडे गिफ्ट ओइना सरेंडर तौरगे हाइदुना महाक मफम अदुरगी लाखि सोमनाखंदरी प्रकाश यामना सौनिंबा हाइबदो ओइहौरे मदगिदि सोमनाखंदना अर्जुन सो ममागी दमक्ता महाकि मखुन मंगना केक सेमदुना लेरमी तंजादुरा अर्जुनगी मी खरा लाखि अमसुंग महाना हेरलिबसे बस्तीदुरा लेरिबा मीसिंग अदुगी बोटसिंग अदु कनागुमा मिसगमा लाक्तुना मई लोइ थादोखरे हाइदुना हेरखि वफम अदु तारबा मतमदा अर्जुन सु हाथुवादो बस्तीदुरा लाखि अमसुंग बस्तीदुरा लाबा मतमदा महाना खंबा ngamlebase बोटसिंग अदु मई थादोखलिबसे महान कालीगी मीसिंगना मई थादोखलिबनि हाबसि खंबा ngamखे मदिगि अर्जुना समुद्रदा महान कालीदु चखिबै मोंग अदु उरुबा मतमदा मई चाकलबा बोट अमा तोंगलतुना महाक समुद्रदा महान काली पोकतान तानरखे मदिगि मफम अदुरा बोट अदुदा पथांगी मी मा यावमे अदुगा महाना हरलिबसे मफम मसिदा नंगबुला हनबसे अखोगी प्लान ने हाइदुन हरखे अदुगा पथाना नंगी नमासिबु हाना बेदमक्ता लौतुनरिबनि हाइदुन हरखे नंगी नमादो पथाना हाल चक्रबनि हाइदुन हरे अमसुंग मफम अदुदा नुपादो मथंदा नोमै कापसनजतुना सिखि सोमनाकंदा अर्जुन सु समुद्र मयाइदा महाक
ꯕꯣꯜ ꯑꯗꯨꯕꯨ ꯂꯣꯏꯅ ꯁꯦꯕꯣꯇꯥꯖ ꯇꯧꯗꯨꯅ ꯅꯨꯄꯥꯗꯨꯅ ꯁꯤꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯃꯥ ꯃꯇꯧ ꯀꯔꯝꯅ ꯀꯟꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯚꯤꯖꯦꯟꯇꯤꯒꯤ ꯃꯌꯨꯝꯗ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯍꯥꯛꯀ ꯄꯨꯟꯈꯤꯕ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯄ꯭ꯔꯀꯥꯁꯁꯨ ꯚꯤꯖꯦꯟꯇꯤ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯕꯥꯔꯗꯦ ꯇꯥꯕꯅꯤꯅ ꯃꯈꯣꯏꯁꯨ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯆꯤꯇ꯭ꯔꯥꯁꯨ ꯚꯤꯖꯦꯟꯇꯤꯒꯤ ꯃꯌꯨꯝꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯊꯣꯛꯂꯛꯈꯤ ꯆꯤꯇ꯭ꯔꯥꯅ ꯚꯤꯖꯦꯟꯇꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯄꯊꯥꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯣꯝꯖꯤꯜꯂꯛꯈꯤ ꯚꯤꯖꯦꯟꯇꯤꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀ ꯂꯣꯏꯅꯈꯤꯕ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯁꯨ ꯁꯦꯐ ꯑꯣꯏꯕ ꯖꯒꯥ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤ ꯚꯤꯖꯦꯟꯇꯤꯒ ꯄꯊꯥꯟꯒ ꯅꯨꯡꯉꯥꯏꯅꯈꯤꯗꯕꯁꯤ ꯀꯔꯤꯗꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯒꯨꯟꯗꯥꯁꯤꯡꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯃꯇꯝ ꯑꯗꯨꯗ ꯑꯔꯖꯨꯟꯅ ꯃꯃꯥꯒꯤ ꯕꯥꯔꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯚꯤꯖꯦꯟꯇꯤꯅ ꯐꯥꯈꯤꯕ ꯒꯨꯟꯗꯥꯗꯨꯗꯤ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯄꯊꯥꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯄꯊꯥꯟ ꯑꯃꯁꯨꯡ ꯄꯊꯥꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯚꯤꯖꯦꯟꯇꯤꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯄꯊꯥꯟꯅ ꯀꯣꯂꯣꯅꯤꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯥꯗꯨꯅ ꯊꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯊꯣꯝꯖꯤꯜꯂꯛꯄ ꯃꯇꯝꯗꯁꯨ ꯃꯈꯣꯏ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯈꯤꯗꯕꯅꯤ ꯃꯗꯨꯒꯤ ꯄꯊꯥꯟꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯊꯥꯗꯣꯛꯇꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯑꯁꯨꯝ ꯍꯥꯠꯄ ꯍꯧꯔꯛꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯄꯊꯥꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯃꯁꯨꯡ ꯄꯊꯥꯟꯅ ꯍꯥꯏꯕ ꯑꯗꯨ ꯌꯥꯕ ꯇꯥꯔꯦ ꯃꯗꯨꯒꯤ ꯚꯥꯔꯒꯕꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯄꯊꯥꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯨꯔꯗꯨꯅ ꯄꯊꯥꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤ ꯁꯤꯟ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯔꯖꯨꯟꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯍꯤ ꯑꯗꯨꯗ ꯅꯁꯥ ꯎꯄꯥꯏ ꯇꯧꯔꯒ ꯁꯦꯝꯖꯤꯜꯂꯗꯨꯅ ꯃꯍꯥꯛ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯥꯅ ꯃꯥꯏ ꯄꯥꯜꯂꯗꯨꯅ ꯚꯤꯖꯦꯟꯇꯤꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯁꯤꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯚꯤꯖꯦꯟꯇꯤꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯊꯣꯛꯂꯛꯄ ꯇꯥꯈꯤ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯚꯤꯖꯦꯟꯇꯤ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯊꯥꯟꯅ ꯚꯤꯖꯦꯟꯇꯤꯕꯨ ꯐꯥꯈꯤ ꯑꯃꯁꯨꯡ ꯚꯤꯖꯦꯟꯇꯤꯕꯨ ꯄꯊꯥꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤ ꯚꯤꯖꯦꯟꯇꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯚꯥꯔꯒꯕꯁꯨ ꯄꯊꯥꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯚꯥꯔꯒꯕꯀ ꯂꯣꯏꯅꯅ ꯄꯨꯂꯤꯁꯀꯤ ꯌꯨꯅꯤꯐꯣꯔꯝꯗ ꯃꯐꯝ ꯑꯗꯨꯗ ꯑꯔꯖꯨꯟꯁꯨ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯄꯊꯥꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯆꯧ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯛꯈꯤ ꯇꯧꯕꯇꯕꯨ ꯑꯔꯖꯨꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯒ ꯐꯨꯅꯔꯝꯃꯤ ꯄꯊꯥꯟꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯁꯨ ꯃꯍꯥꯛꯀ ꯐꯨꯅꯔꯝꯃꯤ ꯑꯃꯅ ꯃꯥꯅ ꯃꯈꯣꯡꯅ ꯅꯤꯡꯁꯤꯟꯗꯨꯅ ꯊꯝꯃꯤ ꯑꯃꯅ ꯉꯛꯊꯤ ꯆꯞꯄꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯊꯥꯟ ꯂꯥꯛꯈꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯄꯊꯥꯟꯅ ꯊꯥꯗꯣꯛꯇꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯗꯨꯕꯨ ꯍꯥꯠꯀꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯀꯥꯁꯅ ꯑꯔꯖꯨꯟꯕꯨ ꯈꯥꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯁꯤꯕꯨ ꯍꯥꯠꯄ ꯇꯥꯔꯒꯗꯤ ꯏꯆꯝ ꯆꯝꯖꯕ ꯃꯤꯁꯤꯡ ꯑꯁꯤ ꯄꯊꯥꯟꯒꯤ ꯃꯈꯨꯠꯇ ꯂꯩꯕꯅꯤꯅ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯑꯔꯖꯨꯟꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯄꯊꯥꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯠꯇꯝꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯦꯡꯕꯁꯤꯡ ꯑꯁꯤ ꯇꯝꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯑꯔꯖꯨꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯔꯖꯨꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯔꯖꯨꯟꯒ ꯎꯅꯕꯗꯤ ꯐꯪꯗ꯭ꯔꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯃꯥꯌꯦꯞ ꯑꯗꯨꯗ ꯂꯥꯎꯔꯛꯂꯤꯕ ꯑꯁꯤ ꯄ꯭ꯔꯀꯥꯁꯀꯤ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯥꯎꯊꯣꯔꯛꯈꯤ ꯑꯗꯨꯒ ꯄ꯭ꯔꯀꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯔꯦꯗ ꯂꯥꯏꯟ ꯐꯥꯔꯃꯥ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯃꯄꯨꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯥꯕꯨ ꯍꯥꯠꯄ ꯄꯥꯝꯂꯤꯕꯁꯤ ꯃꯍꯥꯛꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯔꯖꯨꯟ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤ ꯑꯔꯖꯨꯟꯗ ꯄ꯭ꯔꯀꯥꯁꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯈꯤ ꯃꯗꯨꯒꯤ ꯑꯔꯖꯨꯟꯁꯨ ꯂꯩꯕꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯦ ꯂꯩꯕꯥꯛꯇ ꯇꯥꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯄꯊꯥꯟ ꯆꯪꯂꯛꯇꯨꯅ ꯑꯔꯖꯨꯟꯕꯨ ꯇꯞ ꯇꯥꯅ ꯇꯣꯠꯈꯤ ꯑꯔꯖꯨꯟꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯏꯅꯤ ꯐꯨꯅꯔꯝꯃꯤ ꯇꯧꯕꯇꯕꯨ ꯑꯔꯖꯨꯟꯒꯤ ꯐꯤꯕꯝ ꯑꯁꯤ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯜꯂꯨꯕꯅ ꯃꯍꯥꯛ ꯌꯥꯝ ꯊꯤꯅ ꯁꯣꯛꯆꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝ ꯐꯨꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯄꯊꯥꯟꯒꯤ ꯃꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯌꯣꯠꯂꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯗꯨꯒꯤ ꯄꯊꯥꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯅꯪꯒꯤ ꯅꯃꯤꯠ ꯃꯃꯥꯡꯗ ꯅꯪꯒꯤ ꯅꯃꯥꯁꯤꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟ ꯎꯔꯨꯕ ꯃꯇꯝꯗ ꯏ ꯌꯥꯝꯅ ꯀꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯄꯊꯥꯟꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯗꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯨꯝ ꯆꯪꯁꯤꯜꯂꯛꯈꯤ ꯇꯧꯕꯇꯕꯨ ꯑꯔꯖꯨꯟꯁꯨ ꯃꯍꯥꯛꯀꯤ ꯄꯨꯜꯂꯤꯕ ꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯄ ꯉꯝꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯥꯎꯃꯜꯂꯗꯨꯅ ꯊꯥꯡꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯀꯛꯊꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯕꯨ ꯀꯟꯕ ꯂꯥꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯊꯥꯟꯁꯨ ꯀꯤꯕ ꯑꯃ ꯐꯥꯎꯈꯤ ꯑꯃꯁꯨꯡ ꯑꯔꯖꯨꯟꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯃꯐꯝ ꯑꯗꯨ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯊꯕ ꯍꯧꯈꯤ ꯑꯔꯖꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯃꯈꯨꯠ ꯅꯥꯝꯃ ꯈꯛꯇꯒ ꯃꯤ ꯀꯌꯥꯃꯔꯨꯝꯒ ꯈꯠꯅꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯔꯤꯇꯥꯌꯔ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯂꯣꯏꯅ ꯊꯣꯝꯖꯤꯟꯅꯔꯛꯈꯤ ꯃꯈꯣꯏꯁꯨ ꯄꯊꯥꯟꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯐꯨꯕ ꯆꯩꯕ ꯐꯥꯕ ꯍꯥꯠꯄ ꯇꯧꯈꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯑꯔꯖꯨꯟꯅ ꯄꯊꯥꯟꯕꯨꯁꯨ ꯍꯥꯠꯇꯣꯛꯈꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯄ꯭ꯔꯀꯥꯁꯄꯨꯁꯨ ꯃꯍꯥꯛꯅ ꯑꯣꯠ ꯅꯩꯔꯗꯨꯅ ꯍꯥꯠꯈꯤ ꯑꯃꯁꯨꯡ ꯑꯔꯖꯨꯟꯒꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯀꯛꯊꯠꯂꯗꯨꯅ ꯀꯠꯊꯣꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯤꯡꯉꯝꯃꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯗꯨꯒꯤꯗꯤ ꯑꯔꯖꯨꯟꯁꯨ ꯃꯃꯥꯒꯤ ꯋꯥꯈꯜ ꯆꯝꯖꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯁꯔꯦꯟꯗꯔ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯖꯦꯜꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯃꯍꯥꯟ ꯀꯥꯂꯤꯕꯨ ꯎꯕ ꯐꯪꯂꯤ ꯃꯍꯥꯟ ꯀꯥꯂꯤꯗꯤ ꯁꯥꯟꯇꯤꯗ ꯍꯤꯡꯂꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯕꯅꯤ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯔꯖꯨꯟ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯟ ꯀꯥꯂꯤ ꯍꯨꯃꯥꯡ ꯅꯥꯄꯤ ꯀꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ
matang asida movie se losanki amasung mahai kalibu hatbra hatabra habase akoina movie sidadi uba phangde aduba akoina khanbagi matungina de soidana halamni habase khangma ngamlei movie se wari se phajaba habido mayamna comment na thambiramu amasung like tawduna subscribe tawbiramu Thagatchari